Loop tara marina Punsillaga Kekrupata Great June Uprising Unity Day gi Mangoinana Amot Akai Sengdokkhre drive ama Sengdokkhre. Great June Uprising Unity Day June 18 gi Mangoinana Loop tara marina Punsinduna collection of 14 organizations Kanglaipak haiba banner amagi makhada Kekrupata Amot Akai Sengdokkhre drive ama Sengdokkhre. Loop tara mari adugi chairman Dilip Sapamchana Paumi Singda Fongdorakpagi matung inna Amot Akai Sengdokkhre Thauram Pangthokliba asi Lakadariba Great June Uprising Unity Day 2025 ki Thauram asi Chauna Mapung Fana Pangthokpa Yana Bagidamak Sinba Langba Mayam amagi manungda Pangthokpani haiki. Chairman 14 organizations. Akogi loop taraga marina pullaga yusyam manungda laiba loop taraga marina pullaga haiba ngasigi social service ke amase to pangthok jabani asingba social service ke amase karigi da to pangthoi no hairaga ti lagadaru the Great June Uprising Unity Day 2025 se asi yamna chauna mapung phana pangthok pha yana bi da mutta amor ga jingi sengkok jabani haiba 18 June chi tasengna koina kamai dona thokibno haibi jingong khribo na thangna bidi 2001 gi 18 June da thokiba kano do akogi ceasefire without territorial limit haiba dumba ceasefire adugi manungda Bangkok ta thangna agreement adugi manungda without territorial limit haiba limit leitaba ceasefire mo oiraga di ekoi manipur da su yam chauna kaiba lerani haiba gi wakhan du khanda gi ekoina haiba manipur gi territorial integrity se kaibi aroi haidna khongnaru naidna mi pum khunimang na hawala ko gi magi de la ko miyam na pujalakna adumba chaurba adumba achauba Great June Uprising de thokibani haiba dugi thodo aduda manipur state assembly gi building mai chakibani aduga political party singi building office puna mai tharo kubani aduga MLA singi quarter kari kara punamak mai tharo ga akogi anobo manipur ma namui do changsi khongjang ni hairu khongjang aduda thawaina potha ti ko mi ta ni pangi leihidabagi kano do leihidabagi mhamadu phumchiro oiraganda sahi chupa leptana hairiba sahi haikal ka tawdan dakon adugumba laiba sahi da hairu taramina asigi significance tu uraga namadagi an maru oidu importance khanga kanda hairu phumche taru tanana thamgodabani haibi wakalwan jangilapani asigumba ceasefire se mipum khrimona ngasi su kaudana dayom thoi maramdi ngasi lairiba ceasefire achida without territorial limit haiba mafam adu khakki wa natana akogi ngamkhai di singnarakpa manpuri ngamkhai di kaibi aro ngasi mukti thoiba thawdo ajida hoji lairiba chejida ngasi mawda solve tawba yada ngamdana lairiba sida akoina masigi thawdo chi kaubda leitana ningsingda lehona bidamda sigba thawdo che akoi myam puna mawda pangthokani asigumba machina lakpasina mipum khunimana sauya view mipum phana athopa ngamdana bukana chi aro thank you.